Amazing Bible Prophecy Minister Taram Noksari, Nasisu, among the commander sister Amana tithe offering in Madam the Kara Biro High, Maduna Sigi tithe offering in Madam the Makhoigi Sijinapham Sekarino, have the Madam the Koi Pazana Kaminasi, Nainaminasi, Ahan Badai Ishor Sangasi, Sargadala Bay Pai Shaw, Nahanga, Ekoi the Karigidam tithe Amasung offering as a Darkal Lady Bruno, I was in Madam the Bible the Kangan Viva Sigidam Takasari Masig Madam the Queen Makata and Inakatori, Masidas Nahana Bor Pinapu, Queen Karigidam, Tide Pig Drabuno, Karigidamo, offering Pig Drabuno, Basigis Napum Carino, Hibasida, Pazan Baptaba, Pinapu, and Angamusunaki, and Mugimatuno and View, Tari Bashin Auction the Sunaki, Mapana double board the Pinapu, Prabujisu Christagim the Kurumdari. Amen. Equaying Minister Bible the Anba Tide say. Kanada P have the Bible the Sunapale. My Huron gi Genesis 14 gi 1920 high. Masida Mahangna Abraham the Bor Piduna Haiki, Mahak Hype Sekanano, Melchizedek Hariba Salem gi, Heidi Huzik Jerusalem gi, Mapumadugi, Purohit Priest Aduna, High Shogi, Purohit Aduna, High Priest Purohit Makok Aduna Hibene. Mahangna Abraham bor piduna haiki Sergam Sumaleng the Mapu Wang Toyaba Ishona Abraham bor pibisnu Nahaki Yangnaba Singbu Nahaki Nakuta Pibi Kiba Wang Toyaba Ishobu Tagat Po Ishnu Maduda Abraham na pot Kudimaki Saruk Taragi Ama Mangona Pirame Abraham na Magi Yao Haming Lady Pot Kudima Dugi Saruk Taragi Ama Ishona Mangona bor pibiba Maki Hana Lady Posting a Dugi Henkalakba Hena bor pibiba Kudingma adugi saruk taragi ama mahana ishoda pirami habsi masi ekoina mai huron de hana phangi gari gi damak piribno ishogi thabak gi damak piribne amu yeng minasi tithe habsi garino tithe habse ekoina english ta habni adugu makhoi gi hebrew gi wai dasu masi magi meaning je kai hage da sida 10 haiko saruk tara thokpagi amma je ekoina tithe haina khane aduna maroina manipura ayamana tara thokpigi ama haibne haidi ekhoina laglebe income khudimaki saruk tara thokpigi ama se ekhoina ishoda hangadabani haibne masibu ekhoina tithe hariga khanai masi myam khanarabani amu yansi mathangda mu kanana tithe pibigi wari ta pigine haibigi wasak leibra habse yengse mahoron kunipangi kunithoida asumna hai jacob na mana lambida chelaba matamda mahak mangonda ishona bor pibiba adugi damak mahana kari habra yengse aduga aina yumbi oina khinjariba nung asina ishor gi sang oigini aduga nahangna ingonda pibi gadaba punam adugi saruk taragi saroma aina nangonda soidana pijagani habni mayamana mabu hatkane habigi kiduna sele aduga lamang aduda nung amada mon khanga tumbani maduda mahana vision ubani haidi Kaira amada sagadusna hangalanda kakhat kunda tawbadu madu kanano Prabhu Jesu Christani adugi da mamana kilebe nunga se mafum asida naki laising sagane amni hairiba mafum adu maktata Solomon gi laisang Jehudi singi laisang ado mafum adu da sakibni masini go aduna mahana ishora wasak baje ipa ishor nangna engonda pibiba pot khudang makki saruk taragi amana ngonda pigini habni masi mana wasak kibni madu mahana tawke kari gi da muktai che Karamam adugi matungda Israel masasang sahi samri chumna makhoi Egypt laire lairaba matungda minai nai tangwana lairaba matungda puthoraba matungda lamhangda mung masigi yathang asi pikimni Leviticus 27 gi 30 dhai aduga lam adugi saruk taragi ama punamak haibadi lam adugi marugi natraga upalgi mahigi oirabasu Jehovah-gini masi Jehovah-da asengmani haidi ekoina Gona posai thare sai khudingi upal wapan mana masing thaba orisu masida phangiba pothok singje masigi saruk tharagi ama khona ishora pigadabani habani aduna kana mishna jo hai khona tai piba matamda khona kana mishna mana masing natraga law inkon koiba matamda masi khona tholaiba phodu gi kyam pigine haina kana mishna sangbai adubu khona aina haigadabdi khona mana masing thaba matamda natraga hingon koiba matamda khona thada kiba investment do haidi paisa lupa lising tara thadragadi koni pot sai yoleba adudagi lising tara lakthoba matungda lemawriba profit adugi saruk taragi ama ikoina
ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔ ꯂꯣꯏꯅꯃꯛ ꯃꯍꯩ ꯃꯔꯣꯡ ꯑꯃ ꯑꯣꯏꯒꯦꯔꯥ ꯎꯄꯥꯜ ꯋꯥꯄꯥꯜ ꯑꯣꯏꯒꯦꯔꯥ ꯃꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯗꯦ ꯑꯗꯨꯒ ꯗꯤꯇꯣꯅꯣꯃꯤ ꯑꯅꯤꯁꯨꯕ ꯋꯥ 12ꯒꯤ 22 22ꯗ ꯑꯃꯨꯛ ꯌꯦꯡꯕꯁꯤ ꯆꯍꯤ ꯑꯣꯏꯕ ꯅꯍꯥꯛꯀꯤ ꯂꯧꯕꯨꯛꯀꯤ ꯄꯣꯠꯊꯣꯛ ꯄꯨꯝꯅꯃꯛ ꯑꯗꯨꯒꯤ ꯁꯔꯨꯛ 10ꯒꯤ ꯑꯃ ꯅꯍꯥꯛꯅ ꯁꯣꯏꯗꯅ ꯄꯤꯒꯗꯕꯅꯤ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯏꯁꯣꯔ ꯌꯦꯍꯣꯋꯥꯕꯨ ꯇꯠꯇꯅ ꯀꯤꯕ ꯇꯝꯅꯕ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯤꯡ ꯊꯝꯅꯕ ꯈꯟꯒꯗꯕ ꯃꯐꯝ ꯑꯗꯨꯗ ꯅꯍꯥꯛꯀꯤ ꯃꯍꯩ ꯃꯔꯣꯡꯒꯤ ꯅꯍꯥꯛꯀꯤ ꯌꯨ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯗ꯭ꯔꯈꯥ ꯃꯍꯤꯅꯤꯀꯣ ꯑꯩꯈꯣꯏꯅ ꯑꯪꯒꯨꯔ ꯃꯍꯤꯅꯤ ꯅꯍꯥꯛꯀꯤ ꯊꯥꯎꯒꯤ ꯁꯔꯨꯛ 10ꯒꯤ ꯑꯃ ꯑꯃꯁꯨꯡ ꯁꯥ ꯁꯪꯒꯨ ꯑꯃꯁꯨꯡ ꯍꯥꯃꯦꯡ ꯌꯥꯎ ꯁꯪꯒꯨꯒꯤ ꯑꯍꯥꯟꯕ ꯄꯣꯛꯄ ꯃꯆꯥꯁꯤꯡ ꯑꯗꯨ ꯅꯍꯥꯛꯅ ꯅꯍꯥꯛꯀꯤ ꯏꯁꯣꯔ ꯌꯦꯍꯣꯋꯥꯒꯤ ꯃꯥꯡꯗ ꯆꯥꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯗꯤ ꯏꯖꯔꯦꯜꯗ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯁꯥ ꯁꯟ ꯑꯣꯏꯔꯁꯨ ꯑꯍꯥꯟꯕ ꯄꯣꯛꯄꯉꯩ ꯑꯃꯠꯇ ꯏꯁꯣꯔꯅ ꯍꯥꯠꯈꯤꯗꯕꯅꯤ ꯃꯗꯨꯒꯤ ꯃꯃꯜ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯤꯔꯝꯕꯅꯤ ꯑꯗꯨꯅ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯃꯗꯨ ꯊꯣꯏꯗꯣꯛꯅꯗꯤ ꯇꯧꯅꯔꯛꯇ꯭ꯔꯦ ꯃꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯤꯅꯔꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯁꯥ ꯁꯟ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯁꯟ ꯃꯆꯥ ꯄꯣꯛꯂꯛꯄ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯅ ꯌꯣꯟꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯑꯃ ꯄꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯌꯦꯟꯒꯨꯝꯕ ꯍꯥꯏꯔꯒꯅ ꯌꯦꯅꯥꯎ ꯃꯆꯥ 10 ꯀꯣꯛꯑꯒꯗꯤ 10ꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃ ꯄꯤꯕ ꯌꯥꯏ ꯅꯠꯇ꯭ꯔꯒꯅ ꯌꯦꯅꯥꯎꯁꯤꯡ ꯑꯗꯣ ꯌꯣꯜꯂꯒ ꯃꯗꯨꯗ ꯐꯪꯕꯗꯣ ꯃꯗꯨꯒꯤ ꯑꯃ ꯑꯩꯈꯣꯏꯅ ꯄꯤꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯗꯤ ꯌꯦꯟ ꯌꯣꯟꯗꯕꯤꯗ ꯂꯣꯏꯅ ꯆꯥꯊꯣꯛꯄ ꯂꯩ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ ꯃꯆꯥ 10 ꯀꯣꯛꯑꯒꯗꯤ ꯑꯃ ꯍꯥꯟꯅ ꯄꯤꯊꯣꯛꯀꯗꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯆꯥꯕ ꯌꯥꯏ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯅ ꯁꯟꯗꯣꯡꯒꯤꯗꯃꯛ ꯌꯣꯟꯕ ꯑꯣꯏꯔꯒꯗꯤ ꯂꯣꯏꯕ ꯑꯣꯏꯔꯒꯗꯤ ꯌꯣꯟꯈ꯭ꯔꯒ ꯃꯗꯨ ꯑꯩꯈꯣꯏꯅ ꯑꯗꯨꯃꯥꯏꯅ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯗꯨ ꯄꯤꯔꯤꯉꯩ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗ ꯍꯦꯟꯅ ꯕꯣꯔ ꯄꯤꯔꯛꯀꯅꯤ ꯑꯗꯨꯒ ꯍꯤꯕ꯭ꯔꯨ ꯇꯥꯏꯠꯀꯤ ꯁꯤꯖꯤꯟꯅꯐꯝꯁꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯁꯤ ꯇꯥꯏꯠ ꯏꯆꯝ ꯆꯝꯅ ꯑꯩꯈꯣꯏꯅ ꯊꯣꯛꯂꯤꯕ ꯏꯟꯀꯝ ꯑꯩꯈꯣꯏꯗ ꯂꯥꯛꯏꯕ ꯏꯟꯀꯝ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯏꯟꯀ꯭ꯔꯤꯁ ꯑꯩꯈꯣꯏꯗ ꯏꯁꯣꯔꯅ ꯍꯦꯟꯀꯠꯂꯛꯏꯕ ꯈꯨꯗꯤꯡꯃꯛ ꯑꯗꯨꯒꯤ ꯂꯣꯏꯅꯃꯛ ꯍꯤꯔꯝ ꯄꯣꯠ ꯈꯨꯗꯤꯡꯃꯛꯀꯤꯗꯃꯛ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯑꯃ ꯄꯤꯒꯗꯕꯅꯤ ꯑꯗꯨ ꯀꯔꯤꯒꯤꯗꯃꯛ ꯏꯁꯣꯔꯅ ꯑꯩꯈꯣꯏꯗꯒꯤ ꯇꯥꯏꯠ ꯄꯤꯌꯣꯅ ꯍꯥꯏꯔꯤꯕꯁꯦ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯁꯤꯒꯤ ꯁꯤꯖꯤꯟꯅꯐꯝ ꯀꯔꯤꯅꯣ ꯃꯁꯤ ꯏꯁꯣꯔꯅ ꯁꯤꯖꯤꯟꯅꯕ꯭ꯔꯥ ꯏꯁꯣꯔꯅ ꯗꯔꯀꯥꯔ ꯂꯩꯕ꯭ꯔꯥ ꯍꯥꯏꯕꯗꯨꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯌꯦꯡꯁꯤ ꯇꯥꯏꯠꯀꯤ ꯁꯤꯖꯤꯟꯅꯐꯝ ꯍꯤꯕ꯭ꯔꯨ 7ꯒꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯇꯥꯏꯠꯁꯤ ꯀꯔꯤꯒꯤꯗꯃꯛ ꯄꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯁꯤ ꯄꯨꯔꯣꯍꯤꯠꯁꯤꯡ ꯂꯤꯚꯥꯏ ꯃꯆꯥꯁꯤꯡ ꯑꯩꯈꯣꯏꯅ ꯂꯦꯕꯤ ꯃꯆꯥꯁꯤꯡ ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯃꯐꯝꯒꯤꯗꯃꯛ ꯂꯥꯏꯁꯪꯒꯤ ꯊꯕꯛ ꯊꯧꯔꯝ ꯇꯧꯔꯤꯕ ꯊꯥꯏꯅ ꯃꯃꯥꯡꯗ ꯁꯦꯡꯆꯨꯔꯤ ꯇꯦꯕꯔꯅꯦꯀꯜꯒꯤ ꯊꯕꯛ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯏꯁꯣꯔꯒꯤꯗꯃꯛ ꯅꯨꯡꯇꯤꯒꯤ ꯁꯦꯕꯥ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯑꯗꯣ ꯃꯈꯣꯏꯒꯤ ꯆꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯃꯃꯟꯅꯦꯕ ꯃꯈꯣꯏꯒꯤ ꯍꯤꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯍꯥꯏꯔꯤꯕ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯑꯃꯗꯨꯅ ꯃꯈꯣꯏꯒꯤ ꯁꯤꯖꯤꯟꯅꯅꯤꯡꯉꯥꯏꯅꯦꯕ ꯃꯈꯣꯏꯒꯤꯗꯤ ꯖꯦꯔꯨꯁꯥꯂꯦꯝꯗ ꯑꯩꯈꯣꯏꯅ ꯈꯨꯟꯗꯥ ꯂꯩꯇꯥꯕ ꯅ꯭ꯌꯨ ꯀꯦꯅꯥꯟꯗ ꯆꯠꯄ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯝꯒꯤ ꯁꯔꯨꯛ ꯐꯪꯗꯦꯕ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯅꯠꯇꯅ ꯃꯈꯣꯏ ꯊꯕꯛ ꯁꯨꯕ ꯐꯪꯗꯦꯕ ꯃꯈꯣꯏ ꯏꯁꯣꯔꯒꯤ ꯊꯕꯛ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯦꯕ ꯍꯤꯕ꯭ꯔꯨ 7ꯒꯤ 5ꯒ 9ꯒꯗ ꯑꯩꯈꯣꯏ ꯑꯃꯨꯛ ꯌꯦꯡꯅꯁꯤ ꯁꯤꯗ ꯍꯥꯏ ꯄꯨꯔꯣꯏꯠꯀꯤ ꯐꯪꯕ ꯂꯦꯕꯤꯒꯤ ꯃꯆꯥ ꯅꯤꯄꯥꯁꯤꯡꯅ ꯋꯥꯌꯦꯟ ꯌꯥꯊꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯁꯤꯡꯗꯒꯤ ꯍꯥꯏꯕꯗꯤ ꯑꯕ꯭ꯔꯥꯍꯥꯝꯅ ꯄꯣꯛꯄ ꯑꯣꯏꯔꯕꯁꯨ ꯃꯈꯣꯏꯒꯤ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡꯗꯒꯤ ꯁꯔꯨꯛ 10ꯒꯤ ꯑꯃ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯂꯧꯅꯕꯒꯤ ꯌꯥꯊꯪ ꯐꯪꯂꯦ ꯍꯥꯏꯁꯤ ꯏꯁꯣꯔꯅ ꯀꯅꯥꯅ ꯂꯦꯕꯤ ꯃꯆꯥꯁꯤꯡꯒꯤ ꯄꯨꯔꯣꯏꯠ ꯑꯣꯏꯕ ꯄꯨꯔꯣꯏꯠꯀꯤ ꯐꯪꯕ ꯂꯦꯕꯤ ꯃꯆꯥꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯐꯪꯕꯅꯦꯕ ꯑꯁꯨꯝꯅ ꯍꯥꯏꯕ ꯌꯥꯏ ꯁꯔꯨꯛ 10ꯒꯤ ꯑꯃ ꯑꯣꯏꯕꯁꯤꯡ लौबा लेबीनसु अब्राहम की मपान सरुक तराई अमा ओइबसिंग पीखी हाइदी मखोइगी पुरोहितसिंगनसु मखोइना फंगिबा मखोइदा फंगिबा ताइद अदुगी अमुक ताइद पी हैबने अदुना सिदा अखोइना लेबीसिंग से हौजिकी मतमदरी लेबी लेतरे पुरोहित लेतरे हौजिकी मतमदरी पुरोहित से कनानो हाय कांदा ईश्वरगी दमक थबक सुबा मिसिंग से मसिबुने अखोइना पास्टर ओइबे याय इवेंजलिस्ट ओइबे याय अदुगा ओजासिंग ओइबे याय ओजासिंग अदि ईश्वरगी दमक ताकपी तंबीरीबा ओजासिंग मसिको मखोइसिंग असे थबक सुरिबा ईश्वरगी ओपोक संदोइबा मिसिंग से मसे मखोइना ताइद असे मखोइगी दमक पीगदबनेबा मखोइदा पीबीगदबनेबा मसे अखोइना काउबा यादे मसिदा हाइबगी मतुइना अदुगा 1 कोरिन्थियन 9 गी 9 द स्वाय मरमदि मसी मौसिगी वायन जाथंगदे इदुना लई छल्लाबना मैमुनों नेलिंगदा नाहागना मचिन पुंसिलोइदबनी छल्लाबसिंगी दमक ईश्वरना खनब्रा ईश्वरना केयर तौब्रा हाइबदि ngakpi senbidabra हाइबनि मसिदा हाइरसे अदुनदि अखोइना कईगुंबा अखोइना सन इरोय नत्रग इरो लबुक उकाय तक तारगति मखोइना फौदु खरा चाबा याय नत्रग मखोइना थाइना वांददि लौ यैबा हाइबसे सन्ना पुलप पैसलगा सन्ना कोइबदा मखोंना नेला चलनबनि अदु मतमदा सल्लाबना मदु चाबा मतमदा ईश्वरना करीमता
ꯑꯌꯦꯠꯄ ꯑꯊꯤꯡꯕ ꯄꯤꯗꯦꯕ ꯃꯆꯤꯟ ꯄꯨꯟꯁꯤꯟꯕ ꯌꯥꯗꯦꯕ ꯆꯥꯔꯣꯏꯗꯕꯅꯤ ꯍꯥꯏꯕ ꯌꯥꯗꯦꯕ ꯃꯁꯤꯒꯤ ꯄ꯭ꯔꯃꯥꯟꯁꯦ ꯃꯁꯤꯅꯤ ꯑꯁꯨꯝꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡꯅ ꯏꯄꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯗꯒꯤ ꯐꯪꯂꯤꯕ ꯃꯤꯅ ꯄꯤꯔꯛꯏꯕ ꯇꯥꯏꯠ ꯅꯠꯇ꯭ꯔꯒ ꯑꯣꯐꯔꯤꯡꯗꯣ ꯃꯈꯣꯏꯅ ꯁꯤꯟꯅꯕ ꯌꯥꯏꯑꯕ ꯃꯁꯤ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤ ꯃꯈꯣꯏꯒꯤꯁꯨ ꯁꯔꯨꯛ ꯇꯝꯃꯤ ꯍꯥꯏꯕꯗꯣ ꯃꯁꯤ ꯕꯥꯏꯕꯜꯅ ꯈꯪꯂꯤꯕꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯅꯤꯡꯉꯥꯏꯒꯤꯗꯃꯛ 9ꯒꯤ 13 14ꯗ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯁꯦ ꯏꯁꯣꯔꯒꯤ ꯁꯪꯗ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯈꯣꯏꯅ ꯁꯪꯗꯒꯤ ꯐꯪꯕ ꯑꯗꯨ ꯆꯥꯏ ꯍꯥꯏꯕ ꯅꯈꯣꯏꯅ ꯈꯪꯗ꯭ꯔꯥ ꯃꯁꯤꯗ ꯏꯁꯣꯔꯒꯤ ꯊꯧꯒꯜ ꯇꯧꯕ ꯃꯤꯁꯤꯡ ꯃꯔꯨꯑꯣꯏꯅ ꯄꯨꯔꯣꯍꯤꯠꯁꯤꯡ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯂꯤꯕꯤꯁꯤꯡ ꯂꯦꯕꯥꯏꯁꯤꯡ ꯃꯈꯣꯏ ꯑꯗꯨꯕꯨꯅꯦꯕ ꯑꯗꯨꯒ ꯂꯥꯟꯅꯄꯨꯡꯗ ꯊꯧꯒꯜ ꯇꯧꯔꯤꯕ ꯃꯈꯣꯏꯅ ꯂꯥꯟꯅꯄꯨꯡꯗ ꯀꯠꯂꯤꯕ ꯑꯗꯨ ꯁꯔꯛ ꯐꯝꯃꯤꯟꯅꯕ ꯅꯠꯇ꯭ꯔꯥ ꯂꯥꯟꯅꯄꯨꯡ ꯑꯗꯤ ꯑꯜꯇ꯭ꯔꯥꯗ ꯀꯠꯂꯤꯕ ꯃꯤꯁꯤꯡ ꯁꯥ ꯀꯠꯂꯤꯕꯁꯤꯡ ꯃꯈꯣꯏꯅ ꯃꯗꯨꯗꯒꯤ ꯐꯪꯕ ꯁꯥꯁꯤꯡ ꯑꯗꯨ ꯃꯈꯣꯏꯅ ꯆꯥꯕ ꯐꯪꯉꯦ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯩ ꯃꯇꯧꯒꯨꯝꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨꯅ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯃꯄꯥꯟꯅ ꯍꯤꯡꯒꯅꯤ ꯍꯥꯏꯕ ꯏꯕꯨꯡꯉꯣꯅ ꯌꯥꯊꯪ ꯄꯤꯔꯦ ꯑꯗꯨꯅ ꯏꯁꯣꯔꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡ ꯍꯥꯏꯗꯤ ꯊꯋꯥꯏ ꯀꯟꯕꯒꯤ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯃꯈꯣꯏꯁꯤꯡ ꯑꯁꯦ ꯃꯁꯤ ꯑꯣꯖꯥ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯏꯚꯦꯟꯖꯦꯂꯤꯁ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯄꯥꯁꯇꯔ ꯑꯣꯏꯕ ꯌꯥꯏ ꯃꯁꯤ ꯅꯨꯄꯤ ꯑꯣꯏꯕ ꯌꯥꯏ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡ ꯌꯨꯝꯊꯣꯡ ꯈꯨꯟꯊꯣꯡ ꯈꯨꯗꯤꯡ ꯆꯠꯂꯒ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯇꯧꯔꯤꯕ ꯃꯤꯁꯤꯡ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯑꯐꯕ ꯋꯥꯄꯥꯎ ꯁꯟꯗꯣꯛꯑꯒ ꯃꯤꯉꯣꯟꯗ ꯈꯪꯍꯜꯂꯤꯕ ꯃꯤꯁꯤꯡ ꯑꯁꯦ ꯃꯈꯣꯏꯗ ꯀꯩꯗꯧꯕ ꯃꯈꯣꯏ ꯑꯗꯨꯕꯨ ꯇꯥꯏꯠꯇꯒꯤ ꯁꯞꯄꯣꯔꯠ ꯇꯧꯒꯗꯕꯅꯦꯕ ꯃꯈꯣꯏꯅ ꯃꯁꯤ ꯆꯥꯕꯒꯤ ꯗꯔꯀꯥꯔ ꯂꯩ ꯃꯗꯨꯗ ꯍꯥꯏꯗꯤ ꯃꯤꯁꯤꯡꯅ ꯆꯔꯆꯇ ꯀꯠꯂꯛꯏꯕ ꯇꯥꯏꯠ ꯅꯠꯇ꯭ꯔꯒ ꯑꯣꯐꯔꯤꯡ ꯑꯗꯣ ꯃꯗꯨ ꯃꯈꯣꯏꯒꯤ ꯁꯔꯨꯛ ꯐꯪꯕ ꯌꯥꯏꯑꯕ ꯑꯗꯨꯒ ꯇꯥꯏꯠ ꯑꯁꯦ ꯑꯀꯛꯅꯕ ꯁꯤꯖꯤꯟꯅꯕꯁꯦ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯇꯥꯏꯠ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯕꯥꯏꯕꯜꯗꯒꯤ ꯐꯪꯗꯦ ꯇꯥꯏꯠꯀꯤ ꯄꯩꯁꯥꯁꯦ ꯌꯨꯝ ꯀꯩ ꯁꯥꯕ ꯈꯣꯠꯄ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯆꯔꯆ ꯁꯥꯕ ꯈꯣꯠꯄꯗ ꯀꯔꯤꯝꯇ ꯁꯤꯖꯤꯟꯅꯗꯦꯕ ꯇꯥꯏꯠ ꯍꯥꯏꯕꯁꯤ ꯀꯅꯥꯒꯤ ꯃꯈꯣꯏꯒꯤ ꯄꯨꯔꯣꯍꯤꯠꯁꯤꯡꯅ ꯊꯕꯛ ꯁꯨꯔꯤꯕꯗꯣ ꯃꯗꯨꯒꯤ ꯃꯈꯣꯏꯒꯤ ꯍꯤꯡꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯃꯗꯨ ꯁꯤꯟꯅꯩꯕ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯇꯥꯏꯠ ꯍꯥꯏꯁꯦ ꯀꯅꯥꯒꯤꯗꯃꯛ ꯁꯤꯟꯅ ꯏꯁꯣꯔꯒꯤ ꯋꯥꯄꯥꯎ ꯁꯟꯗꯣꯛꯄ ꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯈꯣꯏꯒꯤꯗꯃꯛ ꯃꯈꯣꯏꯒꯤ ꯇꯂꯞ ꯑꯣꯏꯅꯀꯣ ꯃꯈꯣꯏꯒꯤ ꯏꯃꯨꯡ ꯄꯨꯅꯤꯡꯉꯥꯏ ꯚꯥꯔ ꯄꯨꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯃꯗꯨ ꯁꯤꯟꯅꯕꯗ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕꯅꯦꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯕ ꯌꯥꯗꯦ ꯃꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯀꯥꯎꯕ ꯌꯥꯗꯦꯀꯣ ꯇꯥꯏꯠ ꯑꯁꯦ ꯑꯩꯈꯣꯏꯅ ꯃꯁꯤ ꯄꯤꯒꯗꯕꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯊꯪꯗ ꯑꯃꯨꯛ ꯇꯝꯃꯁꯤ ꯑꯣꯐꯔꯤꯡꯁꯦ ꯀꯔꯤꯒꯤꯗꯃꯛ ꯑꯍꯥꯟꯕ ꯏꯁꯣꯔꯅ ꯑꯣꯐꯔꯤꯡ ꯈꯥꯏꯕꯁꯦ ꯑꯣꯐꯔꯤꯡ ꯑꯗꯤ ꯑꯩꯈꯣꯏꯅ ꯁꯥ ꯁꯟ ꯑꯗꯨ ꯀꯠꯄꯒꯤ ꯅꯠꯇꯦꯀꯣ ꯑꯣꯐꯔꯤꯡ ꯑꯗꯤ ꯑꯩꯈꯣꯏꯅ ꯄꯤꯅꯤꯡꯕ ꯄꯣꯠ ꯆꯩꯁꯤꯡ ꯏꯁꯣꯔꯒꯤꯗꯃꯛ ꯀꯠꯄꯁꯦ ꯀꯔꯝꯕ ꯃꯇꯝꯗ ꯂꯥꯏꯁꯪ ꯁꯥꯕ ꯃꯇꯝꯗ ꯂꯥꯏꯁꯪ ꯑꯗꯤ ꯇꯦꯕꯔꯅꯦꯀꯜ ꯑꯁꯦꯡꯕ ꯃꯐꯝ ꯂꯝꯍꯥꯡꯗ ꯁꯥꯕ ꯃꯇꯝꯗ ꯃꯗꯨꯒꯤ ꯆꯪꯕ ꯗꯔꯀꯥꯔ ꯂꯩꯕ ꯈꯨꯗꯤꯡꯃꯛꯇꯣ ꯃꯗꯨꯒꯤꯗꯃꯛ ꯃꯈꯣꯏꯅ ꯏꯁꯣꯔꯗ ꯀꯠꯂꯝꯃꯦꯕ ꯃꯗꯨꯒꯤ ꯃꯔꯝꯗ ꯌꯦꯡꯁꯤ ꯑꯁꯦꯡꯕ ꯃꯐꯝ ꯁꯥꯒꯠꯅꯕꯒꯤ ꯊꯕꯛꯇ ꯁꯤꯟꯅꯅꯕ ꯏꯖ꯭ꯔꯥꯏꯜ ꯃꯆꯥꯁꯤꯡꯅ ꯄꯨꯔꯛꯈ꯭ꯔꯕ ꯀꯠꯅ ꯄꯣꯠꯁꯤꯡ ꯑꯗꯨ ꯃꯣꯛꯁꯤꯒꯤ ꯈꯨꯠꯇ ꯃꯈꯣꯏꯅ ꯄꯤꯈꯤ ꯑꯗꯨꯒ ꯏꯖ꯭ꯔꯥꯏꯜ ꯃꯆꯥꯁꯤꯡꯅ ꯃꯣꯛꯁꯤꯒꯤ ꯈꯨꯠꯇ ꯑꯌꯨꯛ ꯈꯨꯗꯤꯡꯒꯤ ꯀꯠꯅꯤꯡꯕꯒꯤ ꯀꯠꯅ ꯄꯣꯠꯁꯤꯡ ꯇꯠꯇꯅ ꯄꯨꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕ ꯑꯃꯅ ꯇꯥꯏꯠ ꯍꯥꯏꯕꯁꯦ ꯁꯔꯨꯛ 10 ꯊꯣꯛꯄꯒꯤ ꯑꯃꯁꯦ ꯃꯁꯤ ꯄꯤꯗꯕ ꯌꯥꯏ ꯍꯦꯟꯅ ꯄꯤꯕꯁꯨ ꯌꯥꯏ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯗꯨꯒ ꯋꯥꯠꯄꯗꯤ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯒ ꯑꯣꯐꯔꯤꯡ ꯍꯥꯏꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯅ ꯅꯤꯡꯕꯗꯣ ꯄꯤꯅꯤꯡꯕ ꯄꯤꯕ ꯌꯥꯏ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡꯗ ꯂꯦꯞꯄꯗꯣ ꯂꯨꯄꯥ 1 ꯄꯤꯒꯦꯁꯨ ꯌꯥꯏ 10 ꯄꯤꯒꯦꯁꯨ ꯌꯥꯏ 1000 ꯄꯤꯒꯦꯁꯨ ꯌꯥꯏ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛꯇꯣ ꯄꯤꯒꯦꯁꯨ ꯃꯁꯤ ꯀꯔꯤꯁꯨ ꯀꯥꯏꯗꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯍꯣꯏ ꯃꯁꯤ ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯍꯥꯏꯗꯤ ꯂꯥꯏꯁꯪ ꯁꯥꯕꯗ ꯆꯪꯕ ꯐꯤ ꯆꯪꯉꯤ ꯑꯩꯈꯣꯏꯅ ꯁꯥꯝꯇꯨ ꯑꯗꯨꯒ ꯌꯥꯎꯒꯤ ꯃꯇꯨ ꯆꯪꯉꯤ ꯑꯗꯨꯒ ꯊꯥꯎ ꯆꯪꯉꯤ ꯃꯈꯣꯏꯒꯤ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯖꯣꯠ ꯁꯅꯥ ꯂꯨꯄꯥ ꯂꯩꯔꯤꯕ ꯈꯨꯗꯤꯡꯃꯛꯇꯣ ꯆꯪꯉꯦꯕ ꯍꯥꯏꯔꯤꯕꯁꯤꯡ ꯑꯗꯣ ꯃꯈꯣꯏꯅ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯥꯒꯤ ꯄꯨꯛꯅꯤꯡꯗ ꯂꯦꯞꯄꯗꯨꯒꯤ ꯃꯇꯨꯡꯗ ꯄꯤꯔꯛꯑꯦꯕ ꯍꯣꯏ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯣꯐꯔꯤꯡꯁꯦ ꯑꯩꯈꯣꯏꯅ ꯄꯩꯁꯥ ꯑꯣꯏꯅ ꯄꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐ꯭ꯔꯤ ꯋꯤꯜꯅꯤꯀꯣ ꯐ꯭ꯔꯤ ꯋꯤꯜ ꯑꯩꯈꯣꯏꯅ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕ ꯂꯩꯇꯦ ꯇꯥꯏꯠ ꯍꯥꯏꯕꯁꯤꯗꯤ ꯇꯧꯗꯕ ꯌꯥꯗꯕꯅꯤ ꯃꯔꯝꯗ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯣꯐꯔꯤꯡ ꯍꯥꯏꯕꯁꯤꯗꯤ ꯊꯦꯡꯛꯁ ꯒꯤꯚꯤꯡ ꯄꯤꯕ ꯌꯥꯏ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯒꯤꯗꯕꯅꯤꯅ ꯊꯥꯒꯠꯄ ꯑꯣꯏꯅ ꯃꯗꯨ ꯄꯤꯕ ꯌꯥꯏ ꯊꯦꯡꯛꯁ ꯒꯤꯚꯤꯡ ꯑꯣꯏꯅ ꯄꯤꯕ ꯌꯥꯏ ꯑꯗꯨ ꯅꯠꯇꯕ ꯑꯣꯐꯔꯤꯡ ꯑꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯅ ꯑꯩꯉꯣꯟꯗ ꯕꯣꯔ ꯄꯤꯕꯤꯈ꯭ꯔꯦꯅ ꯈꯟꯕꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯅ ꯂꯦꯞꯄꯒ ꯄꯤꯒꯗꯕꯅꯦ ꯐ꯭ꯔꯤ ꯋꯤꯜ ꯍꯥꯏꯕꯅꯤꯀꯣ ꯏꯪꯂꯤꯁꯇꯅ ꯐ꯭ꯔꯤ ꯋꯤꯜ ꯑꯣꯐꯔꯤꯡ ꯑꯅꯤ ꯐ꯭ꯔꯤ ꯑꯣꯐꯔꯤꯡ ꯍꯥꯏꯁꯦ ꯃꯁꯤꯅꯤꯀꯣ ꯑꯗꯨꯒ ꯑꯣꯐꯔꯤꯡꯗ ꯑꯩꯈꯣꯏꯅ ꯁꯝꯖꯜꯂꯁꯤ ꯑꯦꯛꯁꯣꯗ 36:5-7ꯗ ꯃꯤꯁꯤꯅ ꯄꯨꯔꯛꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯃꯤꯅ ꯄꯤꯅꯤꯡꯗꯨꯅ ꯄꯤꯈꯤꯕ ꯃꯌꯥꯝ ꯑꯗꯣ ꯂꯥꯏꯁꯪ ꯁꯥꯕꯗꯣ ꯀꯣꯟꯅꯕꯗꯒꯤ ꯍꯦꯟꯇꯣꯛꯅ ꯄꯨꯔꯛꯈꯤꯕ ꯑꯗꯨꯗꯒꯤ ꯃꯤꯁꯤꯡꯅ ꯃꯧꯁꯤꯗ ꯌꯥꯊꯪ ꯄꯤꯔꯒ ꯊꯕꯛ ꯁꯨꯕ ꯃꯤꯁꯤꯡꯅ ꯂꯦꯞꯄꯠꯂꯣ ꯍꯥꯏꯔꯒ ꯂꯦꯞꯄꯜꯂꯦꯕ ꯏꯆꯤꯟꯅꯥꯎꯁꯥ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯃꯇꯝꯗ ꯏꯁꯣꯔꯒꯤꯗꯃꯛ ꯆꯔꯆ ꯁꯥꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯑꯗꯨꯒ ꯑꯋꯥ ꯑꯅꯥ ꯂꯩꯇ ꯂꯥꯏꯔ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯣꯐꯔꯤꯡ ꯑꯁꯤ ꯌꯥꯝ ꯗꯔꯀꯥꯔ ꯂꯩ ꯍꯧꯖꯤꯛ ꯄꯩꯁꯥꯒꯤ ꯑꯋꯥꯠꯄ ꯉꯥꯛꯇꯅꯤ ꯄꯩꯁꯥ ꯍꯥꯏꯕꯁꯤꯒꯤ ꯃꯄꯥꯟꯅ ꯑꯩꯈꯣꯏꯅ ꯊꯋꯥꯏ ꯀꯌꯥꯃꯔꯨꯝꯕꯨ ꯀꯟꯕ ꯁꯤꯟꯅꯕ ꯌꯥꯏ ꯃꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕꯅꯤ
ꯑꯩꯈꯣꯏꯅ ꯃꯊꯪꯗ ꯑꯃꯨꯛ ꯆꯠꯂꯁꯦ 2 Corinthians 9 6 7 ꯗꯀꯣ ꯑꯩꯈꯣꯏꯅ ꯀꯌꯥꯝ ꯄꯤꯒꯅꯤ ꯑꯗꯨꯒ ꯍꯥꯏꯕꯗꯨꯒꯤ ꯑꯣꯐꯔꯤꯡꯒꯤ ꯃꯔꯝꯗ ꯌꯦꯡꯁꯦ ꯃꯁꯤꯗ ꯍꯥꯏ ꯁꯨꯝꯅ ꯍꯧꯖꯤꯛ ꯑꯩꯅ ꯃꯁꯤ ꯍꯥꯏꯔꯤ ꯈꯖꯤꯛꯇ ꯍꯨꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯈꯖꯤꯛꯇ ꯂꯣꯛꯀꯅꯤ ꯃꯔꯥꯡ ꯀꯥꯏꯅ ꯍꯨꯟꯕ ꯃꯍꯥꯛ ꯑꯗꯨꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯛꯀꯅꯤ ꯃꯤ ꯑꯃꯃꯝꯅ ꯃꯥꯒꯤ ꯊꯃꯣꯏꯗ ꯄꯤꯅꯕ ꯂꯦꯞꯈ꯭ꯔꯕ ꯑꯗꯨ ꯄꯤꯒꯗꯕꯅꯤ ꯑꯩꯒꯤ ꯊꯃꯣꯏꯅ ꯑꯣꯐꯔꯤꯡ ꯑꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯦꯞꯀꯗꯕꯅꯦꯕ ꯇꯥꯏꯠ ꯍꯥꯏꯕꯁꯤꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯂꯦꯞꯄ ꯌꯥꯗꯦ ꯍꯣꯏ ꯇꯥꯏꯠꯁꯤ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯁꯦꯀꯦꯟ ꯇꯥꯏꯠ ꯄꯤꯕ ꯌꯥꯎꯏ ꯁꯦꯀꯦꯟ ꯇꯥꯏꯠꯗꯤ ꯑꯩꯅ ꯍꯥꯟꯅ 10 ꯊꯣꯛꯄꯤ ꯑꯃꯗ ꯄꯤꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯂꯦꯝꯍꯧꯔꯤꯕ ꯑꯗꯨꯒꯤ 10 ꯊꯣꯛꯄꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯀꯠꯄ ꯌꯥꯏ ꯍꯥꯏꯔꯤꯕ ꯁꯦꯀꯦꯟ ꯇꯥꯏꯠ ꯑꯁꯤꯗꯤ ꯀꯩꯗꯧꯕ ꯂꯩꯇ ꯂꯥꯏꯔ ꯃꯇꯦꯡ ꯑꯋꯥꯅ ꯇꯥꯔꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯗ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯗꯨꯗꯤ ꯀꯝꯄꯜꯁꯔꯤꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯣꯐꯔꯤꯡ ꯍꯥꯏꯁꯤꯗꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯄꯤꯒꯦ ꯍꯥꯏꯅ ꯂꯦꯞꯈꯤꯕꯗꯣ ꯃꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯊꯃꯣꯏꯅ ꯄꯤꯅꯤꯡꯗꯅ ꯄꯤꯔꯕ ꯕꯣꯔ ꯐꯪꯉꯔꯣꯏ ꯃꯗꯨꯃ ꯌꯥꯗ꯭ꯔꯦ ꯃꯁꯤꯅꯤꯀꯣ ꯄꯤꯒꯗꯕꯅꯤ ꯄꯥꯝꯃꯨꯗꯅ ꯅꯠꯇ꯭ꯔꯒ ꯇꯉꯥꯏ ꯐꯗꯕ ꯃꯑꯣꯡꯗ ꯄꯤꯔꯣꯏꯗꯕꯅꯤ ꯍꯥꯏꯁꯦ ꯃꯔꯝꯗꯤ ꯃꯁꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯤꯕ ꯃꯤ ꯑꯗꯨꯕꯨ ꯏꯁꯣꯔꯅ ꯅꯨꯡꯁꯤ God love a cheerful giver ꯍꯥꯏꯕꯗꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯊꯃꯣꯏꯗꯒꯤ ꯏꯁꯣꯔ ꯅꯪꯅ ꯑꯩꯕꯨ ꯌꯥꯝ ꯕꯣꯔ ꯄꯤꯕꯤꯈ꯭ꯔꯦ ꯑꯗꯨꯒꯤꯗꯃꯛ ꯑꯩꯅ ꯃꯁꯤ ꯄꯤꯔꯒꯦ ꯍꯥꯏꯅ ꯄꯤꯕꯁꯦ ꯃꯁꯤ ꯕꯣꯔ ꯄꯤꯕꯅꯤ ꯑꯩꯈꯣꯏꯅ ꯂꯨꯛꯇꯁꯨ ꯑꯩꯈꯣꯏꯅ ꯋꯥꯔꯤ ꯑꯃ ꯐꯪꯉꯤ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯃꯥꯒꯤ ꯑꯔꯩꯕ ꯄꯩꯁꯥꯗꯣ ꯑꯟꯅꯥꯗꯣ ꯃꯥꯒꯤ ꯑꯗꯨꯈꯛ ꯂꯩꯕ ꯑꯗꯨꯈꯛꯇꯣ ꯄꯤ ꯑꯗꯨ ꯐꯔꯤꯁꯤꯁꯤꯅ ꯃꯌꯥꯝ ꯃꯈꯣꯏꯅ ꯃꯌꯥꯝ ꯃꯥꯡꯗ ꯁꯣ ꯇꯧꯅꯤꯡꯉꯥꯏꯒꯤꯗꯃꯛ ꯄꯩꯁꯥ ꯃꯌꯥꯝ ꯆꯣꯡ ꯍꯥꯏꯗꯩ ꯑꯗꯨ ꯃꯇꯝꯗ ꯄ꯭ꯔꯚꯨꯅ ꯍꯥꯏ ꯂꯨꯈ꯭ꯔꯥꯕꯤ ꯑꯁꯤꯅ ꯄꯤꯕꯁꯤꯅ ꯏꯍꯦꯜ ꯍꯦꯜꯂꯦ ꯍꯥꯏꯕꯁꯦ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯔꯩꯕ ꯈꯨꯗꯤꯡꯃꯛ ꯄꯤꯕꯅꯦꯕ ꯑꯇꯩꯅ ꯃꯈꯣꯏꯒꯤ ꯍꯦꯟꯗꯣꯛ ꯄꯥꯊꯣꯛꯅ ꯂꯩꯕꯗꯒꯤ ꯄꯤꯕꯅꯦꯕ ꯑꯗꯨꯅ ꯑꯣꯐꯔꯤꯡ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯄꯨꯛꯅꯤꯡꯗ ꯆꯞꯅ ꯑꯩꯅ ꯄꯤꯒꯦꯅ ꯈꯜꯂꯒ ꯅꯤꯡꯉꯒ ꯄꯤꯕꯗꯣ ꯃꯗꯨ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯑꯗꯨꯒ ꯑꯣꯐꯔꯤꯡ ꯅꯠꯇꯕꯁꯨ ꯑꯩꯈꯣꯏꯅ ꯐꯥꯔꯁ ꯐ꯭ꯔꯨꯏꯠꯁꯤꯡ ꯑꯩꯈꯣꯏꯅ ꯃꯍꯩ ꯃꯔꯣꯡ ꯊꯥꯕ ꯃꯇꯝꯗ ꯑꯍꯥꯟꯕ ꯂꯣꯛꯄ ꯃꯔꯤꯁꯤꯡ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯗꯨ ꯈꯜꯂꯒ ꯑꯩꯈꯣꯏꯅ ꯌꯣꯟꯕ ꯍꯧꯗ꯭ꯔꯤꯉꯩꯗ ꯑꯩꯈꯣꯏꯅ ꯏꯁꯣꯔꯒꯤ ꯃꯐꯝꯗ ꯀꯠꯂꯦ ꯃꯁꯤꯒꯨꯝꯕꯁꯤꯡ ꯑꯁꯨ ꯑꯩꯈꯣꯏꯅ ꯀꯠꯄ ꯌꯥꯏ ꯐꯧ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯊꯥꯔꯤꯕ ꯃꯍꯩ ꯃꯔꯣꯡ ꯑꯗꯨꯗꯒꯤ ꯎꯍꯩ ꯋꯥꯍꯩ ꯈꯪꯗꯦ ꯑꯩꯈꯣꯏꯅ ꯆꯥꯗ꯭ꯔꯤꯉꯩꯗ ꯏꯁꯣꯔꯉꯣꯟꯗ ꯇꯧꯕꯤꯃꯟ ꯈꯪꯕ ꯑꯣꯏꯅ ꯑꯐꯕ ꯐꯖꯈ꯭ꯔꯕꯗꯣ ꯏꯁꯣꯔꯗ ꯀꯠꯄ ꯌꯥꯏ ꯃꯗꯨꯁꯨ ꯑꯩꯈꯣꯏꯅ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇꯕ ꯂꯩ ꯃꯁꯤꯅꯤ ꯑꯁꯤꯒꯨꯝꯕ ꯑꯃꯁꯨ ꯂꯩ ꯑꯗꯨꯅ ꯑꯣꯐꯔꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯅꯤꯡꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯕ ꯌꯥꯏ ꯑꯗꯨꯗꯤ ꯀꯅꯥꯅ ꯏꯁꯣꯔꯕꯨ ꯍꯨꯔꯥꯟꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯑꯔꯣꯏꯕꯗ ꯑꯃꯨꯛ ꯆꯪꯁꯤꯜꯂꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯃꯥꯂꯥꯈꯥꯏ 3:8-9 ꯍꯥꯏ ꯃꯤ ꯑꯃꯅ ꯏꯁꯣꯔꯗꯒꯤ ꯃꯨꯟꯗꯨꯅ ꯂꯧꯒꯗ꯭ꯔꯥ ꯍꯥꯏꯕꯅꯤ ꯃꯨꯟꯗꯨꯅ ꯂꯧꯕ ꯔꯣꯐ ꯑꯗꯩ ꯍꯨꯔꯥꯟꯕ ꯍꯥꯏꯕꯁꯤꯅꯤ ꯃꯤ ꯑꯃꯅ ꯏꯁꯣꯔꯗꯒꯤ ꯀꯃꯥꯏꯅ ꯍꯨꯔꯥꯟꯒꯅꯤ ꯍꯥꯏꯕꯅꯤ ꯇꯁꯦꯡꯅ ꯅꯈꯣꯏꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅ ꯂꯧꯈꯤ ꯅꯝꯗꯨꯅ ꯍꯨꯔꯥꯟꯈꯤ ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯈꯣꯏꯅ ꯅꯪꯉꯣꯟꯗꯒꯤ ꯀꯔꯝꯅ ꯃꯨꯟꯗꯨꯅ ꯂꯧꯈꯤꯕ꯭ꯔꯥ ꯁꯔꯨꯛ ꯇꯔꯥꯒꯤ ꯑꯃꯣꯏꯕꯁꯤꯡ ꯑꯃꯁꯨꯡ ꯀꯥꯟꯅꯕꯁꯤꯡꯗ ꯍꯥꯏꯗꯤ ꯇꯥꯏꯠ ꯑꯃꯁꯨꯡ ꯑꯣꯐꯔꯤꯡꯗ ꯍꯥꯏꯕꯅꯤꯀꯣ ꯅꯈꯣꯏꯕꯨ ꯁꯤꯔꯥꯝꯅ ꯁꯤꯔꯥꯞ ꯇꯧꯔꯕꯅꯤ ꯃꯔꯝꯗꯤ ꯅꯈꯣꯏꯅ ꯍꯥꯏꯕꯗꯤ ꯖꯥꯇꯤ ꯑꯄꯨꯝꯕ ꯑꯁꯤꯅ ꯑꯩꯉꯣꯟꯗꯒꯤ ꯃꯨꯟꯗꯨꯅ ꯂꯧꯈꯤ ꯑꯩꯈꯣꯏꯅ ꯇꯥꯏꯠ ꯄꯤꯗꯕ ꯑꯩꯈꯣꯏꯅ ꯑꯣꯐꯔꯤꯡ ꯄꯤꯗꯕ ꯍꯥꯏꯕꯁꯦ ꯏꯁꯣꯔꯗꯒꯤ ꯅꯝꯗ ꯃꯨꯟꯗꯨꯅ ꯂꯧꯕꯅꯦꯕ ꯑꯩꯈꯣꯏꯅ ꯐꯪꯉꯤꯕ ꯈꯨꯗꯤꯡꯃꯛꯁꯦ ꯏꯆꯤꯟꯅꯥꯎꯁꯤꯡ ꯑꯩꯈꯣꯏꯅ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯏꯁꯣꯔꯅ ꯂꯣꯏꯅ ꯄꯤꯕꯤꯕꯅꯤ ꯏꯁꯣꯔꯅ ꯂꯣꯏꯅ ꯄꯤꯕꯤ ꯑꯩꯈꯣꯏꯅ ꯏꯁꯣꯔꯗ ꯀꯔꯤꯁꯨ ꯄꯤꯕ ꯅꯠꯇꯦ ꯏꯁꯣꯔꯅ ꯄꯤꯕꯤꯕ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯄꯤꯕꯅꯦꯕ ꯑꯗꯨꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯡꯅ ꯇꯥꯏꯠ ꯄꯤꯗꯕ ꯍꯥꯏꯕꯁꯦ ꯃꯥ ꯏꯁꯣꯔꯒꯤ ꯁꯤꯔꯥ ꯐꯪꯉꯕꯅꯤ ꯇꯥꯏꯠ ꯄꯤꯗꯕ ꯑꯗꯨꯒ ꯑꯣꯐꯔꯤꯡ ꯄꯤꯗꯕ ꯃꯤꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯁꯤꯔꯥ ꯐꯪꯉꯕꯅꯤ ꯃꯈꯣꯏ ꯅꯣꯔꯣꯛꯇ ꯁꯣꯏꯗꯅ ꯆꯠꯀꯅꯤ ꯃꯔꯝꯗꯤ ꯍꯨꯔꯥꯟꯕ ꯃꯤ ꯁꯔꯒꯗ ꯆꯠꯂꯣꯏ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯇꯥꯏꯠ ꯍꯥꯏꯕꯁꯦ ꯄꯤꯒꯗꯕꯅꯤ ꯑꯣꯐꯔꯤꯡ ꯍꯥꯏꯁꯦ ꯑꯩꯈꯣꯏꯅ ꯄꯤꯒꯗꯕꯅꯤ ꯏꯁꯣꯔꯗ ꯌꯥꯝꯅ ꯄꯤꯔꯕ ꯌꯥꯝꯅ ꯐꯪꯒꯅꯤ ꯂꯤꯛꯅ ꯄꯤꯔꯕ ꯂꯤꯛꯅ ꯐꯪꯒꯅꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯄꯥꯈꯤꯕꯗꯣ ꯑꯗꯩ ꯃꯍꯩ ꯃꯔꯣꯡ ꯂꯤꯛꯅ ꯊꯥꯕ ꯃꯍꯥꯛ ꯑꯗꯨꯅ ꯂꯤꯛꯅ ꯂꯣꯏ ꯃꯔꯥꯡ ꯀꯥꯏꯅ ꯊꯥꯕ ꯃꯗꯨꯅ ꯃꯍꯥꯛ ꯃꯔꯥꯡ ꯀꯥꯏꯅ ꯂꯣꯏ ꯑꯩꯈꯣꯏꯅ ꯑꯣꯐꯔꯤꯡꯁꯦ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯏꯁꯣꯔꯗ ꯄꯤ ꯆꯥꯡ ꯌꯦꯡꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏꯅ ꯆꯥꯡ ꯌꯦꯡꯕ ꯌꯥꯏ ꯑꯩꯒꯤ ꯑꯔꯩꯕꯁꯤꯡ ꯉꯁꯤ ꯂꯣꯏ ꯄꯤꯊꯣꯛꯈ꯭ꯔꯒ ꯍꯌꯦꯡ ꯀꯔꯤ ꯆꯥꯅꯤꯡꯉꯥꯏ ꯊꯛꯅꯤꯡꯉꯥꯏ ꯂꯩꯔꯣꯏ ꯍꯥꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯈꯟꯕ ꯌꯥꯏ ꯄꯤꯊꯣꯛꯑꯒ ꯌꯦꯡꯕ ꯌꯥꯏ ꯏꯁꯣꯔꯅ ꯄꯤꯔꯛꯀꯅꯤ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯤꯁꯤꯅ ꯇꯥꯏꯠ ꯄꯤꯕ ꯑꯁꯨꯝꯅ ꯇꯧꯕ ꯌꯥꯏ ꯍꯥꯏꯗꯤ ꯑꯩꯒꯤ ꯍꯥꯟꯅ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯁꯤꯅ ꯊꯣꯛꯈ꯭ꯔꯒ ꯑꯔꯦꯝꯕꯗꯣ ꯇꯥꯏꯠ ꯄꯤꯕ ꯃꯗꯨ ꯈꯛ ꯇꯧꯔꯣꯏꯗꯕꯅꯤ ꯑꯩꯅ ꯐꯪꯉꯕꯗꯣ ꯑꯩꯅ ꯍꯦꯛ ꯐꯪꯉꯛꯏꯕꯗꯨꯒꯤ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯍꯥꯟꯅ ꯈꯟꯗ꯭ꯔꯤꯉꯩꯗ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕ ꯁꯤꯖꯤꯟꯅꯗ꯭ꯔꯤꯉꯩꯗ ꯍꯥꯟꯅ ꯏꯁꯣꯔꯒꯤ ꯄꯤꯐꯝ ꯊꯣꯛꯄꯗꯣ ꯈꯥꯏꯗꯣꯛꯑꯒ ꯍꯥꯟꯅ ꯄꯤꯒꯗꯕꯅꯤ ꯂꯦꯝꯍꯧꯕꯗꯨꯅ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯁꯤꯖꯤꯟꯅꯒꯗꯕꯅꯤ ꯑꯗꯨ ꯃꯇꯝꯗ ꯑꯋꯥꯠꯄ ꯁꯨꯡꯂꯩ ꯂꯩꯔꯣꯏ ꯑꯗꯨꯒ ꯑꯩꯒꯤ ꯗꯔꯀꯥꯔ ꯂꯩꯕꯗꯣ ꯍꯥꯟꯅ ꯈꯥꯏꯗꯣꯛꯑ ꯃꯇꯨꯡꯗ ꯑꯔꯦꯝꯕꯗꯣ ꯏꯁꯣꯔꯗ ꯇꯥꯏꯠ ꯄꯤꯔꯕ ꯑꯩ ꯁꯨꯛꯀꯣꯟ ꯀꯣꯟꯅꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯅ ꯀꯥꯎꯔꯣꯏꯗꯕꯅꯤ ꯃꯁꯤ ꯏꯁꯣꯔꯅ ꯌꯥꯝꯅ ꯕꯣꯔ ꯄꯤꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏ ꯃꯊꯪꯗ ꯇꯥꯏꯠ ꯐꯖꯅ ꯄꯤꯕꯒꯤꯗꯃꯛ ꯏꯁꯣꯔꯅ ꯀꯔꯤ ꯕꯣꯔ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯃꯨꯛ ꯌꯦꯡꯁꯦ ꯃꯁꯤꯗ ꯁꯔꯨꯛ ꯇꯔꯥꯒꯤ ꯑꯃ ꯄꯨꯝꯅꯃꯛ ꯄꯨꯀꯩꯗ ꯄꯨꯔꯛꯑꯣ ꯍꯥꯏꯗꯤ ꯂꯥꯏꯁꯪꯗ ꯏꯁꯣꯔꯒꯤ ꯆꯔꯆꯇ ꯃꯔꯝꯗꯤ ꯑꯩꯒꯤ ꯌꯨꯝꯗ ꯆꯤꯟꯖꯥꯛ ꯂꯩꯅꯅꯕꯅꯤ
aduga masigi maram da ibu sang yengu noina chang thajadragadi tai pirga sang yengu haibne la meeting a jobana hai aina nakhoi dama atagi thonau se handoktraba nakhoina thampham lei taba makhai nakhoi nathakta bor haitha bidabra haibne masida habdi ishona sagi thong hangtoga haida bataragade khoi thambam nei ro haibne khoina tithe pisi thajana yengsi tithe phajana piriba mi da awara pa sunai lero ishona masi ishona haikrabni ishona bo pikrabni akhoi ngasi hana piram drawso akhoi ishoda chaing tawroga ngasi dagi pise aduga aroiba text ko proverb 3 gi 9 10 da sumna hai na ki lam tunna yoba pu kai khumna wan na ki sathok punam ki ahan ba mahai singna asumna na ki pukai sing marang kaina pik thangini na ki angur sumpham anoba yuna pathokani yuna abdi angur mahi na abne masina abse akhoi gi lairiba lanthum khudima to akhoi na thariba mahi murom khudima ishona pibiba duga loina na akhoi na ishobu kai khumna se habdi tithe offering ge phajana pise amne adumai to roka dadi akhoi gi kai pukai ko akhoi gi jinjak thamnaba pukai se pik thangani aduga awar pakari amata leiru hai habni sinausa aduna ngasidagi akhoi mayamda appeal tawjari akhoi tithe phajana pisi tithe che kanagi damono ishogi pok sandoliba missing adugi damaktani haibse akhoi kaugumsi masina makhoi hinglibani Paul aduga ishogi sebok chaliba makhoi kudumok to phang tithe tu dagi phangpa mi adugi aduna makhoi thaklibane ba aduga offering asina akhoi gi laita laira sing orina church sing sengpat sagat pagi thabak asigma mayamda akhoi na masi akhoi na pigedabane ba tithe offering chu patana ishor pisi chayingsi aduga ishona akhoi gi thakta bor haitharakani habni aduna mayam anoba mi oiba taragadi ai channel asibu subscribe to bi snausing aduga marum pangsida share to view channel se chawkhatpada mateng pangview aduga akhoi ishogi asumbo pawdu taraga akhoi asumbo do thidolaga asumbo do ilaga akhoi punna sagada samina se aina mayamda appeal tawjari tabiriba mayamda ishona bo pivoishnu pathna tawsi sagada leibe payam thagachare tithe offering se karigidama kyam pigini karigidama pigidama haibigi maramda tamkhare pa akhoi punama akhoi phangliba tai nakna loina pibibadagi akhoi phangjaribni akhoi nakina phamda karisu piba nasade pa isho aduna hairiba siki mapan naki wapau pitipi mapam khudingda sandokliba che tithe offering gi mapan ni church building chariba khudingma se akhoi ngamjaba khaga piba aduda nahana po pibidana punamak tawribne abse khangdere aduna hani snausing piramdaba kyala su akhoi piduna natraga ishogi pok sandokbasingda mateng pangduna nakini tholeba kya pok sandokbada mateng pangmangaman bi tare snausing da su bor pinabiyo Prabhu Jesu Christ gi mingda korumjari amen.